ngamkhare lan lo na yadaba mawongda nongmei amasung drug lalon ba Meeoi singi mathakta laukhatpa thabakta security force na Meeoi manga drug nongmei yauna potlam kaya ga loina fagatpa ngamkhare police ki pawgi matungina tha sigi hauki batang kuntareta akak na paw ama fangbadagi Chandel District ke Chakpi Karong police station dagi kilometer taramari rom lapna Indo-Myanmar border pillar number 48 ka naknaba mapham singda security force na thibahum bagi thabak jathaki maduda Y junction manaktage thang kholal haukip chahi nifumari manglen thang tau thang chahi kuntra led khogin tau thang chahi yangkai lamim lun haukip chahi konithoi amasung v chungkho ho khongsai chahi kuntra nipan hairiba Meeoi manga ase fakhi makhoidigi soap case chani kunda haplamba heroin number 4 magazine ka konnana 9mm pistol ama tongan makhalgi ka payariba nongmei maru kuntra mathoi single barrel 12 bore gun ani walkie talkie ama India na saba pulsar bike ama masung Myanmar gi Kenbo bike amasu fagatpangam ke pagalaba potlam singalone na Meeoi manga adugi mathakta NDPS Act ki makhada case ama laukhatuna thaudok adugi matangda police na makhata na thijin ba haukhre hari